Matamgi Manipuri Wari ki YouTube channel asubu tabiriba khwai pumnamakpu taramna okchari ngasi amuk taminarasi Leishabi Laba 19 suba tangka Sampras langlenbu samlaga konthong phawbo poraktuna gari de ningthina phamallaga thammi langlen gi yumgi thongdu police personnel singna solon sinduna thammi adubu thudek piraba masa solaba yumdudi masi iho hobagum tawri Sampras ahoba makul amada changlaga langlen gi larik thamba kaduda sairiba singdugi maraktagi langlen gi se sang certificate aduga maru oiba larik kharaga bag amada haplaga puthoroktuna gari da hapchili masu kakhatuna tongi langlen gari gi side glass leba adomda makokto ngatharaga lei Sampras langlen bu nungaitana yenglaga tapna makhutna lamduna vel du fajillaga gari do thorai yumdana ina khunbina bema bungbubu kadai de jatkani hairamgene nilamna mama aruba thaba amani kuiroi hairamlaga thokhibani gari achobu supuki Madugi angam dubu kadai da amuk chatlibano khangdre robot na amuk mama na boiga chatpo orangani daima pungchu ngali nipan tabada ngairida phare ahal yawbusu nate noi ani su hannaba tawro matam phatte nilamna hoi ima halladabane bungbadu chaksu chaminadre tawrise nungaite Fanadi kuirene mana chakrido phone su paide Kuber changlaklaga phare noi ani sune yawnaba tawro thengkhini robot na amuk adudi ima akhoi muk chatnaba tawrage hoi chatluro masaga lumbane thengjilakle taibungo hoi yawradi phaba moisu yawnaba haidana kanna de haijabani thabak aruba ama lei haibanina kamdawni Kona mula ma pabo adudi akhoi muk chacharukhige chatluro ningthina yenglaga thauko gari do nilamga robot kasu mayumda hankhre ina khunbiga kuberga tv yengduna lei kuberna mama pungsi phagi degi nipan makhai taraklene bungbodu bu kamdori jano khangdre ne tawrise Phone su pairakte ngehak yenglase phone do mukta ka toksin biudana moi pabo kuberna call tawge tawringai talaktuda gari gi horn pirakuma makhol tai ina khunbina laklama le moi pabo ani du mopal da thogla aga gate hangi Sampras kumtharakpo ubada ina khunbina nangbu kadai da chatluino haibani Nangbu gyan asukta hadribasibu karigino nache sa kowi khangna chatkhraga halaktridubu karigino ba natte nabaini kari khalamgania Mama tamoro ba na kaisu khalamoyi ai somda aruba thaba ama yadadan tawbani Kuberna amuk hai to hoidene tamo kogunu mingou do soi ibai adum hayune nangbo Mingo soinabadagi phattaba crime tholakpa mayam amasu yawrabanine ina khunbina amuk sum haina khidina tawrinida haina badunina aina hairise mama sum haina bine haidana semdoktrabadi phattabado yokhatpa kawine Samprasna amuk pabo mama amukta ngaibiko hojik aruba wa amata khanasi Kuberna kaidawragene Sampras mamaga mapaga sumang machi amada haipet chingchilaga chaurakpa langlengi thokibo thogdoki matangda wari pumba lirami ina khunbi pakhatna gari gi thongdo hangdoktuna yengi langlen gyan tadana lektharaga lerami ina khunbina hai bungba angang si gyan mangkhraba maline amukta imungda pusinaba tawsi Samprasu changsilaktuna mama macha changdana langlenbu makhut nama lengjumda samlaga pusilai ina khunbina ibungo
Nasi kada pusan birasi. Ima, ay tangkat lagi. Sumaina sambase yauraro. Asi hairaga langlen bu pamlaga mathak ta kakhalak-tuna nilamgi roomda pusilli. Kuber, phamung nakanda tul amada makadang sauraga phami. Onthokpani tawrisi mama. Chak chaw haibadi yaruk tawbu mandi. Kamaina tawnu tawriside. Masa sidi kainoma chadrabadi yaroine. Ina kunbi phamung nakanda phamlaga. Champut oina khara sembirage. Ai kitchen-da amukta changlukige. Ina kunbi kitchen-da kumthakre. Kuberna. Bungba. Pabung. Nang na masida pubirakpase yamna phare. Aduni nupa masa haibase migi matengdi ngamliba makai panggadabani. Phare phare. Pabung su muka khalake. Namana tawrise. Pabung su kai kaino amukta chaba yaba ingbirake. Nang hak sanghoro ko. Hoi pabung. Sampras langlengi makut anido chet na paisillaga makok tu ngatharaga lei. Asibagum gyan tadana taraga leibadu ubada langlengi matawdura masu mapi sinthari. Ngahak leraga call ama lai. Sampras makutna khangau pocket nakan ani du maraga mobile du lokthok phamung dege haipet thoklaga phone du pai. Hello. Pritamna. Bye. Pau ama tai kamai tawbuno. Hauji Facebook da thagalakpane. Langlen hoi yumda omsilaga mi myam tawbudo mina live thadure. Maya maraktuda langlen hoi mama do ui. Kaidobu yaurojano na call tawrakpane. Aine langlen na tawbusu langlengi phone do chatti. Sampras mapi do taithoklaga. Aikhoi lebakse chakhot Mi singchena khallibasibu karino. Social media da thagalga amuk yonba. Kai wakhalno khangdri. Bye. Langlen do aikhoi de pora agale. Gyan tadana ma phamung da sibugumna taragale. Mama ding asi aikhoi mayambu thaduk tuna chatkre. Pritam ngakna. Ha, kaino haisibo. Sampras kapai aduga wari pumbalirami. Pritamna kaino hairisibo. Asuk yamna gyan tadaba iramdamse. Kapkanu vai. Nangna feel tarongadaba langlena warangadaba ai loina khangi. Fare, nang mabu fajana yengsinbiyo. Fajana nang mabu care lobiyo. Ado ngasigide ai thamage haye mu line lawrage. Pritamna thamkibaga Sampras langlengi manakta changsillaga amuk phamlaga makhuto chetna paiduna. Langlen ai lale. Aina matam chana yorokpa ngamawdabana nangi mamagi punsi kanba ngamawdre. Ai lale. Nang amuta mitpangu gyan taro. Ai khangba ngamdre. Ai yamna ware langlen. Nangi na tawse ai yengba ngamdiye. Langlen nangi mitki pi irik ama tarakpada. Aigi haksangdagi irik ama tabagum aingonda chaina phawi. Langlen mitpangu ai tawphom khangdre. Somdana gu hostel da lerami. Lari kanna paraga matik chawa mi ama oidaba yadi haiduna kanna hotnarami. Langlen bu sumikup kangdana ningsingi. Sak toklaga numidang haktang phamba matamni. Gu mobile lakthoaga langlen da call tawi adubu paikhalakte. Gu na. Phone ga pairakte lari pari jala. Ma kon call back tawjarani. Ma ngaibo oina Facebook hakta paiki. Asi haiduna FB hangtopaga news feed ta mayamna share tawngarambadu urure. Oktabi mama macha nupa amaga konana faraga lekai mina warakpa. Guna. Haujika se karino tawrisibo. Akoi Manipur se lukhre ko. Viral loiba yamna thure tawrise. Bit ka leiteda sigumba yengbase. Lari oina parage. Tanjaduda gugi kolama lai. Gu langlen orabo ningduna fat paikhatli. Tababina. Ibungo.
Mama, nang bu chaka charabro? Chare, mama di charabro? Chare mama su. Ado nang pao matai kaino kamaina taurino? Kai pao no kanana hairakpano mama? Natai mana phone toroga hairakpani. Nang hostel da oine leire hai kaigino. Nang tamuna nungaranggadro kari khalamgani. Nangidamak asuk wana hotnaraga kaigino nang adumaina tauridubo. Mama, aina nati aisu tamugi nakta leiningbani. Ado itai mana ai leibedo nungaitaba male. Manau nupiga leibanina adugine mama. Ibungo, natai mana yamana haibada khoi kha lingkha thaba yadeko. Nangna angangni, nangi nathaki ahal ngaktani. Nangbu phaningduna ngang sakpa taurini. Mama, ai loina khangeba, yareba. Ado yaksungda tholakani ko. Hima, nangbu thabal chongge hairiro. Aibu thabal chongba yamna haibadongna khoi mama sidi. Mama udaba kuire, adugi tholake tawbani. Hima, oh. Oh, fare. Direct lasu da thawai yaunu hotnagadabani ko. Thamo. Mama su potharage. Hoi mama. Guda phana kuina famlaga langlena call back torok mandabadagi. Amuka hallaga mana tawsili. Adubu paraktabadagi. Kari tawrabajano haina ngahak khallaga lairik oina adum paki. Pritam terrace da famlaga tha yengduna lei. Wakhal mawol khalli. Mathoigi thokiba thogdoktu mimangda tattana ui kauthokke haiba khak ngamde. Tanjaduda number kangdaba amadagi call torai. Pritamna. Kana amu ojanu sina. Hello. Thadoina. Pritam. Aine, ai khangbro. Kana. Khangra male. As ikai rebu. Thamobana phadori jala. Kaino ne. Kanano. Priti ro. Natte. Malaro. Oh, sorry. Sumaina mobile da ai khangbra na hangbase yamna sauningbane. Ai thadoini ningsinglibra. Oh, ningsinge. Aidi mala malure. Sa khangbidabagi kesu warobideda. Ngasina mobile da wari saba ahanbane. Nahan thengnaraga wari sabaduna taibangda saba ahanba. Aigidi ahanbagi ahanba ngakta tangna phongba tanja ngaktani. Oh, kay lerage. Sum torokpani yamna nungaitrabo. Kaisu kaidida sum chamna hangbani. Kaidaromino. Phamlambani. Adudi kainomta hangge. Hango. Pritam ngahak tumina leiraga. Mathoido magi khangnaba haidi boyfriend kana lege. Noidi mari matani na khanglamgadrana hangbani lana dilongnu ko. Thadoi nungaitana. Kana su leitabani. Aikhoina khangdabigira haibadi khangde. Ado adugumbadi tawdabani. Oh. Ado aisu kainomtaga hange. Hango. Mathoise nangi crush la. Pritam tumina lei. Sorry. Aigi se kara henjelo male. Ai thamagi. Ngai ko thadoi. Hoi, chumme. Ma aigi crush ne. Ado ai mabu sengna nusijaba misak amasune. Aina mabu matam sangna lona khanjaraki. Mangondadi phongdokidre. Adubu isorna laibakta aina maphamda nusi haina phongdoknaba tanja phawo pibiramdre. Hojikti hena khanjilurano. Pumnamak laibakta tamnamlabani khallo. Magi mapam ama thamoisida adum hangduna lehorani. Ahangbu maphamdo aine mensinbadi yaroidro. Thadoi khanghai haidoki. Ai thamlage. Thadoi pakhatna phone du fat kakthatli. Pritam haifet noi. Ikahairamalini. Call back tawsira.
Tawroige. Hayeng oina tawrage. Tanjaduda Rakesh amuk call tawsilai. Pritamna, hello. Hui, pau ma tadro. Busy ga leiradana natu su koidaba nangna. Yare he sak. Tare langlingidu natro. Thukreda. Kamaina tawrino khangde yam nuaite ko. Langlendo maraibakti yam thire ko. Samprasoide mana poraga leire haibane. Madi golden cha sama phangene. As sakta sidi nang su karan deu khak ngangi he. Ma su nungai phong khangbu na ti. Nang su nanen phok letradi nungai gadro. Ngarang ne aina phone tawbuda ne kappaga pari. Langlendo gyan tadri haibane. Hojiko maina torom doino khangde. As akoi Manipur si su yadrida. Khitang taw ya de viral ohendogi. Mi warakwa sibu video namdradi yadrbra haibane. Angang chuha macha masuna nambana nambani. Mature oraba ahal phawbuna nammaga thagaliene. Mi amana crime ama torokle haidana crime tawriba mi dubu amuk video namlaga social networking da amuk thagalakle. Namliba mi dudi criminal chingdabra sini. Cyber crime da taagane moi siyong ne action lakhulkadaban. Pritamna amuk sana lebak Manipur se salak sare da tawrise. Ngaiko ado yum tholakpodo nangdi kamai tawba tholak toini kaino handak yaksungda namdana nupi amadi khangna hodaba yadabani phangani he rasi duga rasi gi wadi matum ne hanadagi ne bari gi dam henkalajan sida leibadagi ne kuchu guje khara kakhatlaga ba yare swai matang da thambi horo oja nanai lairik ngak ta pajakhige is thawai khoyaudi thamo mobile parasune kemte value leitrabana aima thugairaga fadawni mobile galoina somdana langlen gyan lagle adubu kari mata chaw thau haba yadi mathanta tumina unglaga lei ina khunbina bema nang cha khitang di chana ba tawsi nasado yam sona wana uri somaina sum cha da thakna leraga kamaina laman khungani Lan thengnabada lan choknabada pangal changi khulai changi pangal kannaba hana hotnagadabani adugi matungda khulai pairaga lan thengnaba hotnagadabani lan mai pakani nang amadi maraibak thiraba nangi ima lan de haibase miyam mangda taknaba hotnagadabani nangna sumaina toroga leibase ima hoisu nuaite bungbasu nang chada di charoi haidana karimata chaw yadri Langlen, Samprasna sakcha de habaduda ina khunbida tapna yengai. Ina khunbina makha tarai. Migi wana tabida nangi nasado yengba yadri. Samput khara orabasu kainomudi sasinaba tawsi bema. Nangi dama akhoi mayam leirisidi karigi aduk wakhal sontana hingani chasidi. Ima hoigi lamanse handak mapokidi singba ngamgadaba mandri adumaina karige hairino nasana nasabu thajaba thamgadabani thabak khudimok mai pakani nangidama kari watkani hojikti akhoi mayam leiribasidi imana namu matik chaba mi ama oinaba yengsingani imagi laman ama nangna singgadaba le mado singba ngamdaba hodo singdaba su yaro Langlen ngakna yenglei ina khunbi no fet tawraga samput kitang chasiko mama lobiruge ina khunbi thokibaga sampras kai kai no khara puraga changlei samprasna se vitamin ni sije ngasi degi thakpa hogodabani nasado yam sonu ure masi thakpa haibase chak yaudrabadi yade aduna chak to khara chasinna batawsi Aingonda na chak chanaba hairaga nangna chadribana karige aidi chaina oidaba ngangano chai chanimbra chaninge Langlen kindo tapna thangatlaga Sampras ta thinge tawi Sampras Langlen gi kindo tap pharaga nangna samain tawbuse udaba kuire nangna phubidaba su kuire
Nang naba faro. Aise hatlage hairiro chak pijadabida. Aina nang chak chaganu na thingkrubro. Thawaina sadradi ai kamaina saduba. Thawaina waraga kappaga leiraga sokpudi haksangda sui haibase thawaina khangdrisi kaigino. Nangdi aigi thawaine. Thawai nangna waraga haksang ai kamaina phaduino. Langlen samprasta munna yenglaga. Nangbo aigi kanano. Samprasna amu. Nangna thawaine. Aina nangi haksangni. Wahangdo nasada hangjo. Pakhumsu nasana pijo. Police na langlen mamagi misigi matangda tigat kadabadu lekai miyam oibaga. Atamnana ama anina thodoksu tawwa nattabaga pulap oibana action lokofam khanglamde. Thodokshida thomba mapa masagi khut oirabasu kanana karino khangdabanina manamanin naikide. Langlen gi yumdusu hotel dusu kana ama leitabanina tufak tufai channa leire. Langlen masana su case oroi khangmana masana karigumba charge amata thangkalamde. Mathoigi mama mapa pechaga ingo chaga mayumda cha thaklaga wari sanarami. Pechana Isa Langlendo kadaida kamdongna leramdoribano khangde moi baba. Aina su phanayamna mingonda hangba yaba hangi. Pau mata su phangba kawba leite. Khangdre tawrisi mama aisu hangba yaba hangi. Isa thoigi awa chaina amuk langle. Akhoigi laibokse karino khangdre. Karamna kadaida leramgaba. Imagi Langlen nangbu babaga imaga lay haibase kawrabro. Nangbu akhoigi inakta laktriba sibu karigino. Mafam khangkhidre nei chado. Asi haiduna ninda tawjarami. Somdana Eliza direct laisu paduna ningthina leibegi mahutta barda hotel da chatuna party yauduna drink tawduna lerami. Hotel amada mayang nupi mamanabi amagi birthday party yauba laklami. High heels, short maxi dress, masana pirol sepadasu miram ni matagum free thaba helami. Adubu mina North East masani irailaina khangi. Mayamna sukhangnaraba wafamni. Atopa state ki mina akoi North East masasingda karamba miyekna kayam hanthana yengi haiba. Eliza Beer khara thaklaga mayamna dance tawba jagoi sabadu yenglaga lerami. Tanja aduda bag-tagi phone tu khinglai. Music tadaba mafam amada thoklaga phone tu paikhatli. Hello? Mama Nabina. Hello, Eliza. Hey ma, yam thajadi ebe ma, nana ngasi call ko taro ise. Ibe ma, akoy na ningsingradi nangdi akoy kasi ningsingbagi wala itine ha. Yamna nungay kramale. Sorry, ay thabak khara chintaw bani. Ado kay paw leke. Ado di taning lamgani. Taning dradi kay no. Thawai ki mabungwagi mapaw bu taning de haibra. Paw se kaya de hawti be ma. Hayru o ado. Handak moy mama masa yumda nupa amaga lerame haibagi haktakta pharaga imung manung thuwaidana tawbado. Direct point ta haro koiraga mung leranu. Ado akhoi thaina school terminal pi Langlen do khangbra to moi kari wai tawbado. Hoini tagre ne kaidore haino do. Adu do sampras hoide lei. Adudi kamaina. Khangde adune aina haise. Adudi chingnaba ma phawdro. Mana manin naide. Ahal singna su kem haide. Moida dum lei. Ado nang plan ama toroga kai kai no tongnaba amta hotnowo. Oh, fare. Ai ko na ne call back torok lagi. Party ma fam de lei ai. Hoi, thamo. Eliza phone thamkraba matung sauninglammi. Yu pangthakta thaksillammi. Aduga mayamga jagoi saduna ngauduna lerami. Mayumdana gyan taba saraga lei. Matai oiriba saratna magi matausi khangbadagi yamna sauninglammi.
Saratna, Nungsitoy, Nungsitoy, tabro nangbo. Tamo, kay haige. Ay kisanda yen tauri, akoy Lizana saningena. Oh, yam na pare. Madi lebra. Madi leitiye. Mama na bigi birthday party ama phat yaururaga gift piramaga halake haidana. Engondigi sale laraga chatkibani. Oh, nangi nanaw nupisina sida laklibasi larik tamba laklibra. Natraga irang tawba gyan men tadana mayang machaga sanay yuneba laklibra. Kaino tamo na habiriba dubo. Angang sina kaidawrage. Wa makha tarakano. Nungsitoy. Ay Ilizana tawriba thabakse munna khanglabani. Ahing nong yai thidana numidang sida nupi macha mana mathanda chatpa yabra ha. Adusu Delhi sida Mina uraroi khangluroi siro. Kaino tamona mathong marang khangdaba wa ngakta ngangbiribasibo. Hainaringaida mapaldagi vel khinglai. Nungsithoi prap prap changsillaga thongdo hangtoi. Iliza hairi hairi lepaga lerami. Nungsithoi naton mensillaga manam sidia. Natte nangbu kadai chatluino haiba. Nattaina ngangbuda loirabani. Aduga nangna yu thakchalaga laisibu fariro nangi kadane prap prap law. Iliza masado hairaga ise ai kadurage imana vina yadana ai kitang thaksilure ite su saudana ba khra haviyo ba. Sarat su tholaktuna oh nupi nangna numidang sida yu fulda ngawrga laklibani ne ha. Ite nupa ngaktina yu thakpa yai nupidi thakpa yade haibado thainagi amanba wakhalda thadoi. Sarat sauna Iliza Nungsitoy nanaw nupisa thuna imungda pusinko chalo. Iliza bu Nungsitoyna imungda pusinki. Sarat matha sana makok pairaga tapna phamthai. Langlen numidang waram teres mathakta kakhatlaga aying manungsit chaduna mamit ushalaga lay. Mama, nang leitabase ayamna waye. Mama, aigi kanasu leitre ko. Mama nangbu karamna leiribage. Inakunbi langlen bu makhadigi kaw kawduna kakhalai. Samprasu changlaaga. Ima, langlen di. Aduni ne aina thirise cha thakse haige tawbani. Mathakta leibra yengluge tawbani. Sa do kadaino mama ayoina pirurage. Hoi hoi se piruro. Nangidi aigidi yare mama thakningdre. Sak isingsu ithisena nungaina chawthau haiba yade. Masa se sum soksila wakhal nungaina ba khara koitho ubra kaino tawdradi yaro. Ai phanaba tawrage mama. Leikai mi wa ngangnaba mayamna marol ama ngangnabane. Imadine khoidause yam songningi. Makhoigi mathau kari leidana nganglibano haibani. Migi wasidine thunna phau hapuno mama. Aine I karaktana ne moy yamna ngangna ningbra haibabu moigi mamangdane chawna kok luhong thokani ko. Ha mama dudi yam thi nungaire kaino. Nang nungaini nang di nungaini ba. Chatlo yare chado inkrani. Sampras nok nok tuna mathakta kakhalai. Langlena unglaga lerambadu ubada. Langlen nang kayang kuina sumana sum leidoino. Langlen mittap na pangthurai. Ai kasu tawdi. Nang sumana leiraga ai nungairangani khanbro. Khara su kaukthokpa tamlo kaidawrage. Hawkhibado sum ningsingdana leiradi yararui. Aina nangbu yamna wahalle ko. Ai khangi. Ai kaidano ma chatkrora. Kaino nangna haidubo. Ha. Nang kaida chatoino. Ai sarakani ko. Ai sangna wa ngakta ngangidu kaigino langle. Kanagi kari asadano aina hingadawriba. Kanamtagi nang hingba yaro. Aigidamakta nang hingkidabani.
Langlen kem haidana yenglaga lay. Samprasna se cha se thaksillo aduga se nangi mobile miss call yamna leirabani nangna nangkai na sangam duda aina pidabani gu male ngarang su call torokani ai paige tawbani aduda kai kai khankradra na paidabani nang tawroga hango sidagidi haksang kanaba hotnarase lairi paba hongnaba tawsiko nangoda setlaningba visual ama lay adu setlaga aigi mittam ta uhallo Langlen ngakna kaino haise Samprasna nangna nongmaiga pairaga uniform setpada ayamna yeningi yengbam ta fangalo Langlen Langlen mamito tapna Samprasta yenglai mamana hairamba mapana pamjaramba mana su thawai tajakiba ningsinglaga mamitegi mapi tapna sintharai Samprasna kaigino nangna kapise kapkano nangdi kapa haite punsida kapoi haidaine aigi pise ai thingba ngamdre aigi manglanse mangphonglaba ngamdana lamak khangda mangkidra ai yamna pakhatle asuk tamthina otpa isor ma su phamande adubu ai lanthengna aigi khandrabasu ai irei bakidamak khangane समाज के दमक आई करीगुंबा खरा सोइदना तौरमगनी भरसे मखादा कुमनसी लाओ अखोय चेसु लाकनी चिसेबो ए मसादो यागद्रो सिदा लाकपा लाकनी ये मनाव नुपी येनिंगे ये अस करन nganggano कुमनसी लाओ फागी तौबने लाओइदा डिलीवरी हेक तौबगा अखोय नोइना चत्तोइनिको Langlen masado khara difare kuber ga ina khun biga sillaga Langlen gi mamagi asti sorat Govinda jida oina tawkre ani du su makhada kumtharai kuber so office hala ami kuberna bema nangbu na sakara nungai bro hoi pabung yam nungai re pabung hoi ima hoi gi lamanse aina karam kanda singbangam doino khangdre ina khun bina amuk lao lao sida phamu lause Langlen changsillaga ina khunbi gi manakta sofa da phami ina khunbi Langlen gi masamdo tapna nanthabiraga kaigino nangna laman na tawdana leirisibo ngasi degi ne laman gi wase tu oko laman gi wa hek palakpada mama yam sauni ko hoi mama ado sum Samprasna amuk Olamando nang na ayas oraga pulap singo Kuberna ha Samprasna amuk asengwane pabu Langlen se UPSC gi exam thani haidena tawraise kuirabane matang asida ngasi gi oinadi mayambo amuka hana kurumjari makha ta fasaruk hayamuk taminarasi